Imphal Dimapur lambi counter blockade chatharagani. Kangpokpi district laiba pharmacy, medical store sing hidak langthak fngdabagi awaba kaya mayoknare haidi. Imphal da laiba organization kharana Kangpokpi da hidak langthak pusinba thingkibadagi awaba si mayoknabani. Hariba hidak pusinbagi athingba si athuba matamda laukthokdaba tarabadi National Highway 2 Imphal Dimapur lambi asi counter blockade chatharagani haina Kangpokpi district ki Chemist and Druggist Association na paumisinga unavada fongdokre. Kuki khulda sangsiluba maunaha ama Assam Rifles da khusinakre. Tha manga hena thiba khangdana leraklaba mapuroibabu thibani haiduna tholakpada lambi lamangnabadagi kuki taba senam khullomda sangsilamba pangal tabidagi chahi nifu manga surabi maunaha ama kuki khunja singna thengnabadagi Assam Rifle da sinaraklaba matung imung manung miyoi singda tekta kaidana khusinakre haina Public Relations Officer na thadorokpa cherol amana khangalakli. Meitei lipuna MP Alfred Kangam Atharbu social boycott tawkhre. Outer Manipur ki MP Alfred Kangam Athar na kukising bu fong na saugatpa oina parliament ta thamkiba wafamasi meitei lipuna akanba moongda yaningdaba fongdorakre. Manipur da hojik thokliba irangasi Chief Minister N Birena drugs karbar tawba thingluba popi thaba yahandaba reserve forest kanana ba hotnaba amadi illegal immigrants sing sangsilakpada athingba thamlubadagi kukising na satharakpa lalongni kukising na hanadagi hauna thorang tawduna laklaba Bangladesh Myanmar amadi Bharata makhoigi homeland tanbagi lalong chathaduna lakli nungsi chanana leiminaramba Manipuri Nagas Manipuri Muslims Manipuri Gorkhas amadi Indian kukising ki marakta akhanaba kukising na meitei da landaraktuna meitei yum kaya mai thadoktuna manghan bikre illegal immigrant kukising ki agenda bu phongna saugatpagi damakta meitei lipuna MP Alfred Kangam Athar bu ngasidagi social boycott tawragani haina en jinglemba singna thadorokpa cherol amana khangalakli PM Modi amadi senior leader singa puna thabak tawminaduna tangdu laitaba puraknaba khanaba haure Chief Minister Nongthombam Birena haikre Prime Minister Narendra Modi amadi senior leader singa tungan ba mityengda punna thabak tawminaduna Manipur gi tangdu laitaba amuk hana puraknaba khanaba haukre wafamasi ngasi Lakshman Prasad Acharyana Manipur gi governor oina ahenba SARS punabagi pangthopa wasak lawbagi thoramda Chief Minister Nongthombam Birena paumisingda fongdokhibani Imphal gi Raj Bhavan da pangthokpa thoramaduna paumisingna hangba wahangamagi paukhum piraduna Chief Minister Nongthombam Birena hai handak mahaki Delhi gi khongchadada Prime Minister Narendra Modi amadi party gi senior leader singa loinana Manipur da tangdulaita ba hanjilaknabagi matangda kupna khanakhi maduda irang asi loisinduna miyam mahusagi punsida leinabagi damak tongan ba mityengda thabak taunaba khana nainakhi madugi khongthang ama oina Manipur gi anauba governor haplaktuna Peace Mission ki thabak asi haubani New Delhi da lariba lusingba singnasu Manipur gi tangdulaita ba lakna bohotnabada ahenba mityeng thamli loinana state asigi sotharaba sermitlon gi fivamasi hena sakhonabagi matangdasu handaki Delhi khongchadada senior leader singa punna khanabagi khudong chaba lauki CM na makha taraduna handaki union budget aduda Manipur gi oina asa sauna thamba yai budget aduda youth empowerment ki mafam ama sauna piri maduda naha crore mari romda thabak pinaba pandam thamli union budget aduda women empowerment amasung infrastructure development ki makhada achauba saruk amasu yauri infrastructure development tawba haibasi thabak pinabagi achauba lambi amani masi punamak state asigi oinadi afava khudamni aikhoi politics tawba matamda issue da yumpham oiraga tawgumsi mafam sabada politics tawnaduna punna satminasi Anauba Governor ama haplakpa sina Manipur gi tangdu laitaba hanjilakna bohotnabada chauna mateng oiragani khalli ngasidagi hauriba assembly session asida mahaki kalik khara official oina suti laukhre masi official oiba maramna aikhoi khudingmakna yafam thoi hainasu Chief Minister na paumi singda fongdokhi